ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯍꯥꯛꯁꯦ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯂꯛꯂꯤꯕ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯑꯉꯥꯎꯕ ꯂꯩꯆꯤꯜꯂꯣ ꯀꯔꯤ ꯀꯔꯝꯕ ꯑꯋꯥꯕ ꯑꯃ ꯑꯃꯨꯛ ꯄꯤꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯏꯉꯥꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯒꯨꯝ ꯆꯨꯊꯔꯛꯂꯤ ꯑꯩꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯅꯍꯥꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯞꯅꯔꯦ ꯉꯁꯤꯗꯤ ꯃꯥ ꯑꯩ ꯅꯨꯡꯁꯤꯅ ꯀꯥꯏꯅꯔꯦ ꯉꯁꯤꯗꯤ ꯄꯥꯝꯗ ꯀꯥꯏꯅꯕꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯈ꯭ꯔꯅꯤꯀꯣ ꯍꯥꯏꯅꯕ ꯂꯩ ꯁꯥꯎꯅꯔꯒ ꯍꯦꯟꯒꯠꯂꯤ ꯅꯨꯡꯁꯤꯕ ꯃꯒꯨꯟ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯥ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯞꯊꯣꯛꯅꯈꯤꯕ ꯇꯥꯔꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯔꯧꯗꯦ ꯑꯩꯒꯤꯁꯨ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯊꯧꯔꯥꯡ ꯂꯧꯕꯅ ꯋꯥꯖꯕꯅꯤ ꯉꯁꯤꯗꯤ ꯏꯊꯟꯇ ꯀꯅꯥ ꯈꯪꯍꯟꯗ ꯅꯪꯅ ꯃꯤꯅꯝꯕꯤꯔꯝꯂꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯂꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯄꯣꯊꯥꯒꯅꯤ ꯉꯁꯤꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯊꯣꯛꯂꯛꯇ꯭ꯔꯦ ꯀꯅꯥꯒꯤ ꯑꯁꯥꯗꯅꯣ ꯑꯩꯅ ꯍꯤꯡꯒꯗꯕ ꯉꯥꯏꯔꯤꯕꯅꯤ ꯍꯜꯂꯛꯂꯔꯣꯏꯗꯕꯤ ꯅꯍꯥꯛꯄꯨ ꯑꯆꯤꯛꯄ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯅꯥ ꯎꯍꯟꯗꯅ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯅꯍꯥꯛꯁꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗ ꯏꯗꯣꯝ ꯇꯨꯃꯤꯟ ꯊꯃꯣꯏꯁꯤꯅ ꯊꯃꯣꯏꯗꯨꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯤꯔꯝꯈꯣ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯕꯁꯤ ꯈꯥꯡꯗꯨꯅ ꯍꯤꯡꯈ꯭ꯔꯒꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯠꯂꯔꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯌꯥꯏꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯦꯠꯂꯔꯣꯏ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯌꯥꯏꯐꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯈꯜꯂꯒꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯅꯪꯒꯤ ꯋꯥꯈꯜꯗꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯍꯤꯡꯖꯔꯤꯕꯅꯤ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯅꯍꯥꯛꯅ ꯅꯨꯡꯁꯤꯈꯤꯅꯤ ꯅꯪꯕꯨ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯊꯝꯖꯔꯨꯕ ꯊꯥꯖꯕ ꯄꯨꯝꯕ ꯃꯤꯀꯨꯞ ꯑꯃꯗ ꯅꯪꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯟꯕꯤꯔꯝꯂꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯗꯤ ꯊꯃꯣꯏ ꯑꯁꯤꯅ ꯉꯝꯗꯦ ꯋꯥꯔꯧꯕꯁꯨ ꯉꯝꯗ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯑꯋꯥꯕ ꯀꯌꯥꯁꯤ ꯁꯥꯒꯣꯟꯅꯗꯨꯅ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯏꯔꯥꯛꯅꯖꯕꯅꯤ ꯉꯥꯏꯈꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯈꯨꯗꯝ ꯑꯃꯗꯤ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯊꯝꯂꯝꯂꯒꯦ ꯂꯥꯛꯂꯤꯕ ꯂꯤꯟꯊꯣꯏꯒꯤ ꯀꯣꯜ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯄꯥꯏꯈꯠꯂꯗꯨꯅ ꯇꯥꯏ ꯍꯥꯏꯔꯛꯑꯣ ꯗꯥꯊꯦꯝ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯦ ꯀꯩ ꯂꯩꯔꯒꯦ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯋꯥꯔꯧꯕ ꯃꯥꯟꯕ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯤꯟꯊꯣꯏꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯣꯜ ꯇꯧꯔꯛꯄ ꯐꯥꯎ ꯌꯥꯗ꯭ꯔꯕ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯗꯥꯊꯦꯝ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯋꯥꯔꯧꯔꯤꯕ ꯗꯥꯊꯦꯝꯅ ꯄꯥꯝꯗꯕ ꯀꯔꯤ ꯊꯕꯛ ꯑꯩꯅ ꯇꯧꯈ꯭ꯔꯒꯦ ꯌꯥꯝ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯥꯅꯤꯡ ꯇꯥꯅ ꯍꯨꯟꯗꯣꯛꯂꯒ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯑꯃꯨꯛ ꯄꯤꯗ꯭ꯔꯕꯁꯨ ꯅꯪ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯑꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯄꯦꯟꯗ꯭ꯔꯤꯕ ꯑꯩꯕꯨ ꯑꯣꯠꯄ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯅꯤ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯗꯥꯊꯦꯝ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯄꯣꯊꯥꯔꯣ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯗꯥꯊꯦꯝ ꯂꯤꯟꯊꯣꯏꯅ ꯅꯨꯡꯁꯤꯅ ꯗꯥꯊꯦꯝ ꯍꯥꯏꯅ ꯀꯧꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯅ ꯂꯤꯟꯊꯣꯏꯕꯨ ꯋꯥꯔꯧꯔꯝꯕ ꯁꯥꯎꯅꯤꯡꯂꯝꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯊꯣꯏ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯂꯤꯟꯊꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯍꯤꯞꯂꯒ ꯂꯩꯔꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯩꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯦꯅ ꯆꯥꯗꯕꯅꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯗꯥꯊꯦꯝꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯂꯤꯟꯊꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯊꯝꯃꯣ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯂꯩꯃꯒ ꯅꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯑꯣ ꯂꯥꯛꯀꯅꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯂꯥꯛꯀꯅꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ ꯊꯣꯏ ꯅꯪꯁꯦ ꯋꯥ ꯉꯥꯡꯉꯤꯕꯣ
ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯎ ꯑꯩ ꯊꯝꯃꯦꯀꯣ ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯇꯣꯝꯕꯗꯨ ꯅꯤꯡꯊꯦꯝꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯇꯥ ꯇꯣꯝꯕ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯄꯤꯔꯝꯃꯣ ꯑꯩ ꯐꯤꯔꯣꯜꯁꯦ ꯃꯇꯪ ꯍꯣꯡꯗꯣꯛꯈꯤꯒꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯦ ꯐꯅꯤ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ ꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯀꯨꯏꯔꯛꯑꯣꯏ ꯐꯠ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏꯗꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯆꯠꯇꯣꯏꯅ ꯇꯥ ꯇꯣꯝꯕꯒ ꯄꯪꯊꯦꯡꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ ꯑꯍꯣꯏ ꯏꯃꯥ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯄ ꯎꯕꯗ ꯇꯣꯝꯕ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯝꯃꯤ ꯄꯟꯊꯕ ꯇꯧꯗꯅ ꯅꯤꯡꯊꯦꯝꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯁꯠ ꯁꯠ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯤꯟꯊꯣꯏ ꯍꯣꯏꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯒꯥꯔꯤꯗꯨ ꯂꯤꯟꯊꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯧꯗꯣꯛꯂꯛꯑꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯅꯤꯡꯊꯦꯝꯅ ꯂꯤꯟꯊꯣꯏ ꯀꯣꯜ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯂꯩꯃꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ ꯂꯤꯟꯊꯣꯏ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯤꯡꯊꯦꯝ ꯒꯥꯔꯤꯗꯩ ꯐꯠ ꯀꯨꯝꯊꯗꯨꯅ ꯀꯥꯈꯠꯂꯨ ꯒꯥꯔꯤꯗ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯏ ꯀꯥꯗ ꯀꯥꯈꯠꯂꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯅꯤꯡꯊꯦꯝꯅ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯃꯥꯟꯅꯕ ꯇꯟꯕꯗꯩ ꯃꯅꯥꯎꯅꯨꯄꯤ ꯂꯩꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯅꯤꯡꯊꯦꯝꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯕꯤꯔꯒ ꯃꯥꯁꯨ ꯃꯃꯥꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯈꯠꯂꯒ ꯁꯤꯠ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯇꯣꯝꯕꯗ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯛꯑꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯂꯩꯃꯅ ꯅꯤꯡꯊꯦꯝꯗ ꯍꯪꯂꯛꯏ ꯗꯥ ꯅꯤꯡꯊꯦꯝ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯄꯥꯔꯇꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯁꯨꯝ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯗ ꯑꯗꯨꯕꯨꯔꯣ ꯌꯨꯝꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥ ꯂꯩꯃꯟꯗꯅ ꯆꯥꯅꯤꯡꯂꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯣꯇꯦꯜꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯂꯨꯁꯤ ꯇꯧꯕꯅꯤ ꯑꯩꯌꯥ ꯑꯩꯈꯣꯏ ꯆꯦꯊꯣꯏꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯤꯌꯦ ꯑꯩꯉꯣꯟꯗꯒ ꯆꯠꯅꯤ ꯀꯥꯏꯅꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯆꯠꯅꯤ ꯈꯪꯂꯝꯃꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯝꯃꯣꯏꯗꯧꯕꯅꯦꯕ ꯑꯣ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯦꯊꯣꯏꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯗꯤ ꯁꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯦ ꯅꯠꯇꯦꯗ ꯅꯣꯏ ꯆꯦꯗꯤ ꯈꯪꯗꯕꯅꯦ ꯅꯣꯏ ꯆꯦꯊꯣꯏ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯗꯨꯗ ꯁꯨꯝ ꯆꯠꯂꯨꯁꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯏꯃꯥꯗꯗꯤ ꯀꯩ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏꯅꯣ ꯗꯨꯀꯥꯟꯗꯩ ꯍꯩ ꯑꯆꯥꯔ ꯂꯩꯔꯨꯒꯦꯅ ꯍꯥꯏꯔꯝꯕꯅꯦ ꯀ꯭ꯋꯥꯁꯨ ꯇꯞꯂꯛꯄꯅꯦ ꯊꯦꯡꯕꯗꯤ ꯌꯥꯎꯔꯣꯏꯀꯣ ꯗꯥ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅꯗꯩꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯧꯗꯣ ꯀꯩꯝꯇ ꯍꯥꯏꯔꯝꯃꯣꯏꯗ ꯑꯩꯒ ꯆꯠꯄꯗꯕꯣ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ ꯍꯣꯔꯦꯟ ꯍꯟꯕꯗ ꯑꯩꯁꯨ ꯌꯥꯎꯅ ꯅꯣꯏꯗ ꯆꯪꯁꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯤꯟꯊꯣꯏꯗꯨ ꯋꯥ ꯐꯠ ꯉꯥꯡꯂꯛꯏ ꯗꯥꯊꯦꯝ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯄ ꯐꯅꯕ ꯑꯗꯨꯝ ꯈꯨꯝꯒꯦ ꯑꯩ ꯆꯪꯕꯗ ꯀꯩ ꯀꯥꯏꯒꯦ ꯀꯥꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯇꯥꯕꯤꯌꯨꯕ ꯅꯤꯡꯊꯦꯝꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯒꯗꯨ ꯅꯣꯝꯃꯤ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯂꯩꯃꯗꯨ ꯏꯔꯥꯡꯗꯤ ꯑꯅꯩꯕꯤꯅꯤ ꯚꯥꯞ ꯁꯥꯒꯠꯄꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯅꯤꯡꯊꯦꯝꯒ ꯃꯆꯦ ꯂꯤꯟꯊꯣꯏꯒꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯗꯥ ꯅꯤꯡꯊꯦꯝꯒꯨꯝꯕ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯑꯃꯇꯪ ꯐꯪꯖꯔꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯑꯩꯈꯣꯏ ꯆꯦꯊꯣꯏꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯗꯥ ꯅꯤꯡꯊꯦꯝꯕꯨ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯗꯥ ꯅꯤꯡꯊꯦꯝꯅ ꯆꯦꯊꯣꯏꯒꯤꯗꯃꯛ ꯀꯦꯌꯔ ꯂꯧꯕꯤꯔꯤꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯦ ꯑꯁꯤ ꯎꯔꯒ ꯑꯩꯗꯤ ꯌꯥꯝ ꯆꯥꯛꯆꯩ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯤꯗ ꯗꯥ ꯅꯤꯡꯊꯦꯝꯒꯨꯝꯕ ꯅꯨꯄꯥꯗꯤ ꯑꯇꯥꯡꯕꯅꯤ ꯍꯟꯗꯛꯀꯤ ꯑꯦꯂꯦꯛꯁꯟꯁꯤꯁꯨ ꯗꯥ ꯅꯤꯡꯊꯦꯝꯅ ꯁꯣꯏꯗꯅ ꯀꯥꯒꯅꯤ ꯂꯩꯃꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯃꯅꯥꯎꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯠꯁꯤꯟꯅ ꯁꯤꯛꯏ ꯑꯩꯌꯣ ꯅꯥꯏꯌꯦ ꯆꯦꯊꯣꯏ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩ ꯂꯥꯟꯕ ꯌꯥꯎꯒꯦ ꯂꯤꯟꯊꯣꯏꯗꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯣꯝꯕꯅ ꯚꯥꯞ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ ꯂꯩꯃ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯣꯟꯅꯔꯦ ꯅꯣꯏ ꯆꯦꯊꯣꯏꯅꯗꯤ ꯑꯩꯕꯨ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯟꯕꯅꯤ ꯑꯩꯅꯁꯨ ꯅꯣꯏ ꯆꯦꯕꯨ ꯏꯆꯟꯃꯛꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯅꯕ ꯂꯩꯇꯦ ꯍꯣꯏꯗ ꯃꯩꯕꯨ ꯎꯠꯅ ꯋꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯂꯒ ꯊꯝꯕ ꯉꯝꯗꯣꯏꯅꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯉꯥꯡ ꯅꯪ ꯋꯥ ꯉꯥꯡꯕ ꯍꯩꯔꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ
Ngasai mekai tumina lairamba Linthoido manau nupi laimada mamit pairap yenglaga Angang na ngajayam sano tumina gari do atum tobo Kai sagina wayam ngangino Waga amta ngangjararoy Mi singse achumba hairadi saubu saunimbra kaino Asumna wari sana duna lakbana Classic Hotel yaure Parking da gari do park tawramduna Makhoi mari pulap hotel manungda changlakduna ahangba mafam ama yengduna famlammi Aduga apam chanaba order tawrami Linthoidi kemta order tawramde ningthemna hanglasu kemta khumlamde Magisi ningthemda sauri bahaidu oira male Ningthemna magi chanaba order tawkhiba aduga chap manana Linthoigisu order tawrami Ngahaki matung order tawkhiba sing adu purakduna chaba horami Linthoidi chasu chade hoini maini kemta haidana tumina adum phamdina leiri Linthoigi mawang aduda ningthemna hairei Thoi kaidawre charudana Ekimta chaningba pokti daning themai adum chathokpiro Thoi mafam sida aibu wayam nganghangano Nangi adugumba angang machana ningai tawba manba ningai tudane aina he i haiga toise aina sawala adi afaba oira mi mayam sina kumai oina yengputuro nang pamisa Chethoi chachilo he kok nangsu Noina tena na oina gi harasu kona mo oina jaro Thoigi machindai fat haidoki Ningthema amadi Linthoidu laimagi wahai aduda tombagi mamangda ikai male mamai du nontaduna laikhre Tombadi hoini maini haide nofet tawraga chafam thokpa tumina adum chari Linthoi spoon to pairaduna chanaba yauriba plate aduda kari yeklibano khangde Layi jingbadona jingduna sanari Ningthemsu Linthoina chadabai oira male masu chadaba makai Linthoida yengdana lay Anidudi moyanida yengbaga changbanate yamna hauna chari Linthoina mamaidu nongkhalakpaga Ningthemna mangonda yengduna layrambaga mapa chana mi chanari Ningthem wadi ngangda pisumanido sukchillaga asawa amaga loinana Chanabadu chaw haiduna ingit pirami Handamukti Linthoidu Ningthembu kiraba male chaba hokre Linthoina chaba hokhiba aduda Ningthemdu nofet tawraga chaba horami Tastengbadi Linthoi chaningdaba natte Ningthemda waruribani Maramdi numidangsida mafam aduda lakpaki Horen mayum yauraga mama tona hanglaktoba wahang langgadawriba isaw mayamdu haujiktagi mamita sangsang ure Nakana madana Rani magi kada thawai nungaitana makutta photo mapaiduna mamitagi mapis tinthaduna pene kapchari kapna machinda sonjay Imagi achoba namu karamna lelibagi Ichagi nushi chenglaw satamda uraktaba kumja masing yam silatle Kuhiri ichagi mapong takidab Angangoy ngaida namkiba nachina nawgi photo se Namit khuding yengjaraga kapchaba natana Ichagi nakta iningtamna lakpasu ngamdredo Nahatadi apupina maibu soidana warurangani Menushi naitabi Thamoi pandabi mama amani haiduna Apupina maibu waruganuko Handama posti magi oinadi Nushi na Ima ichapuna laimina haina khaktam namtroba male Apupina maina Ichada landilan kitabaniko Achobabu namthaduna thamba Arangbabu na chokatuna thamba Mihoi bakauba mahaki lijana Ichunchuna na maibu Arangba dahan kibane Karigumba na hana apupina maibu nushirapadi Naumatagdi Namaigi kongo liraktuna Imangda liplaro Matamduda Matam kuinadagi Ichagi saktam yengduna ngaurabi Mama oibi aigi awabase Kukpo ikresana Somdana punsibagi yumdani Punsibagi mapa ibuhal amadi Magi nupi tamphaga loinana Macha nupagi kada changlai Nupa macha ipang asidi wakhra haige Baba kari takpigadaba Nangbo sumaina sumlaiba yaroine Ipa su sonjilai Macha ama oina kitangdi bhab tahaningiko Baba nacha bhab oina taje
ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯅꯆꯥꯅ ꯈꯪꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯔꯕꯗꯤ ꯃꯍꯥꯎ ꯌꯥꯎꯕ ꯍꯧꯅꯗꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯍꯩꯕ ꯑꯃ ꯆꯪꯏ ꯇꯥꯟ ꯀꯥꯏꯅ ꯖꯒꯣꯏ ꯁꯥꯔꯕꯗꯤ ꯖꯒꯣꯏ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛꯁꯤꯡꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯣꯔ ꯁꯥꯔꯤꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯕꯕꯥꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯊꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤꯗꯃꯛ ꯍꯥꯏꯅꯔꯨꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤ ꯅꯪ ꯌꯥꯅꯤꯡꯗꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯗꯤ ꯀꯌꯥꯔꯛ ꯃꯃꯥꯡꯗꯁꯨ ꯅꯆꯥꯅ ꯍꯥꯏꯖꯈ꯭ꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯄꯥꯝꯗꯦ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁꯣꯔꯤ ꯕꯕꯥ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯏꯄꯥ ꯃꯈꯥ ꯇꯥꯅ ꯋꯥꯈꯛ ꯍꯥꯏꯔꯔꯣꯏ ꯃꯄꯥ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯄꯨꯟꯁꯤꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯕꯕꯥ ꯃꯇꯝ ꯈꯤꯇꯪꯗꯤ ꯄꯤꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕ ꯕꯕꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯆꯥꯅ ꯌꯥꯈꯤꯗꯕ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯌꯥꯎꯈꯤꯕꯒꯦ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯂꯩꯔꯗꯧꯅꯤ ꯏꯕꯣꯍꯜꯅ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯨ ꯐꯠꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯕꯕꯥ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯂꯨꯗꯣꯏꯅꯣ ꯋꯥ ꯂꯣꯏꯁꯤꯟꯅꯔꯕ ꯃꯇꯝ ꯑꯁꯤꯗꯕꯨ ꯏꯃꯥꯏꯁꯤ ꯀꯔꯝꯅ ꯊꯥꯡꯒꯠꯇꯨꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯗꯦ ꯍꯥꯏꯔꯨꯁꯤ ꯍꯥꯏꯕ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯐꯠ ꯁꯥꯎꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒꯅꯣ ꯃꯤꯒꯤ ꯃꯆꯥꯗ ꯍꯥꯏꯖꯜꯂꯨꯏꯁꯦ ꯅꯁꯥꯅ ꯆꯣꯞꯅꯕ ꯁꯤꯟꯖꯕꯅꯤ ꯃꯗꯨꯗ ꯑꯩ ꯀꯣꯛ ꯁꯥꯍꯜꯂꯛꯀꯅꯨ ꯏꯄꯥ ꯏꯆꯥꯒꯤ ꯋꯥꯗ ꯈꯨꯠ ꯊꯤꯟꯖꯜꯂꯛꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯅꯤꯡꯗꯕ ꯄꯥꯝꯂꯕꯗꯤ ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈꯤ ꯄꯨꯟꯁꯤꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥ ꯅꯪ ꯅꯆꯤꯟꯗꯣ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗ꯭ꯔꯕꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯇꯝ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯔꯤꯗꯅ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯊꯨꯖꯤꯟꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦꯅꯤꯅꯦ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯁꯥꯎꯅꯕ ꯅꯪꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯍꯜ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯇꯝꯐꯥ ꯃꯊꯟꯇ ꯂꯦꯞꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯈꯜ ꯈꯔ ꯈꯟꯗꯨꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯃꯄꯥ ꯃꯆꯥꯗꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯍꯦꯜꯂꯞ ꯇꯧꯕ ꯑꯗꯨꯋꯥꯏꯗꯅꯤ ꯂꯤꯟꯊꯣꯏꯅ ꯍꯣꯇꯦꯜꯗꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯗꯨ ꯒꯥꯔꯤꯗꯨ ꯇꯣꯝꯕꯅ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯒ ꯂꯤꯟꯊꯣꯏꯒ ꯂꯩꯃꯒꯗꯨ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯒ ꯆꯪꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯦꯝꯒ ꯇꯣꯝꯕꯒꯁꯨ ꯃꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯃꯥꯇꯣꯟꯗꯨ ꯃꯌꯥꯏ ꯀꯥꯗ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯎꯕꯗ ꯇꯤꯚꯤꯗꯨ ꯐꯠ ꯃꯨꯠꯊꯠꯂꯒ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯗꯨꯀꯥꯟꯗꯩ ꯍꯩꯌꯔ ꯆꯥ ꯂꯩꯕ ꯆꯠꯄꯕꯨ ꯑꯁꯨꯛ ꯀꯨꯏꯕ꯭ꯔꯥ ꯅꯆꯤꯟꯗꯨ ꯁꯦꯡꯅ ꯈꯨꯝꯃꯨ ꯀꯥꯏ ꯆꯠꯂꯨꯏ ꯏꯃꯥꯇꯣꯟ ꯂꯩꯃꯅ ꯐꯠꯊꯠꯂꯒ ꯁꯤꯅꯦꯃꯥ ꯌꯦꯡꯊꯣꯛꯑꯒ ꯂꯩꯔꯤꯕ ꯁꯟꯖꯨ ꯍꯣꯏꯗ ꯌꯨꯝꯁꯤꯗ ꯇꯤꯚꯤ ꯂꯩꯇꯗꯧꯅ ꯏꯃꯥꯅ ꯁꯦꯔꯤꯌꯦꯜꯗ ꯑꯗꯨꯝ ꯉꯥꯎ ꯂꯩꯔꯒ ꯏꯃꯥꯗꯧꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯦꯔꯤꯌꯦꯜꯗ ꯉꯥꯎꯖꯗꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯑꯅꯤꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯅꯕꯨ ꯁꯟꯖꯨ ꯍꯣꯏꯗ ꯆꯠꯂꯨꯏꯅꯦꯕ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯪꯉꯤꯍꯦ ꯍꯤꯟꯗꯤ ꯁꯦꯔꯤꯌꯦꯜꯒꯤ ꯃꯃꯥ ꯐꯠꯇꯕꯤꯗꯧꯅ ꯑꯩꯈꯣꯏꯕꯨ ꯗ꯭ꯔꯦꯁ ꯀꯌꯥꯝ ꯅꯥꯟꯕ ꯁꯦꯠꯇꯅ ꯅꯣꯏ ꯗꯨꯀꯥꯟ ꯐꯥꯎꯗꯪ ꯆꯠꯂꯨꯅꯤ ꯍꯥꯏꯔꯒ ꯃꯤ ꯃꯌꯨꯝꯗ ꯂꯩꯊꯣꯛꯏꯅꯦꯕ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯟꯗꯤ ꯍꯜꯂꯛꯑꯦꯗꯅ ꯑꯩꯈꯣꯏꯅꯤꯁꯨ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯉꯥꯡ ꯂꯩꯔꯗꯧꯅꯤ ꯆꯦꯊꯣꯏꯁꯨ ꯅꯪ ꯀꯥꯗ ꯆꯪꯉꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯅ ꯂꯤꯟꯊꯣꯏꯗ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯪ ꯉꯥꯏꯈꯣ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯁꯤꯕꯨ ꯑꯄꯪꯕ ꯑꯉꯥꯡꯅꯤ ꯈꯟꯕ꯭ꯔꯥ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯅ ꯀꯔꯤꯅꯣ ꯂꯩꯃꯅ ꯃꯆꯦꯒꯤ ꯃꯈꯨꯠꯇꯩ ꯈꯥꯎꯗꯨ ꯐꯠ ꯃꯨꯜꯂꯒ ꯁꯟꯖꯨꯅ ꯄꯤꯔꯛꯄꯅꯦ ꯀꯩꯅꯣ ꯄꯤꯔꯛꯏꯗꯤ ꯅꯨꯄꯤ ꯇꯅꯥꯒꯥꯏꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗꯧꯅ ꯇꯧꯔꯝꯃꯣꯍꯦ ꯁꯦ ꯅꯪꯒꯤ ꯀ꯭ꯋꯥꯁꯦ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯁꯦꯔꯤꯌꯦꯜ ꯌꯦꯡꯂꯒ ꯂꯩꯍꯧꯔꯣ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯀ꯭ꯋꯥꯗꯨ ꯄꯤꯔꯝꯗꯨꯅ ꯃꯆꯦꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯃꯆꯦꯊꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤ ꯃꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯅꯤꯀꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯆꯤꯡꯅꯩꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯃꯥꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯨꯒ ꯆꯠꯂꯨꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯪꯉꯤꯗꯅ ꯑꯩꯅ ꯆꯤꯡꯅꯩꯁꯤ ꯍꯦꯛ ꯆꯨꯝꯂꯝꯃꯕ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯌꯦꯡꯃꯛ ꯁꯟꯖꯨ ꯍꯣꯏꯗ ꯆꯠꯂꯒ ꯍꯪꯂꯨꯒꯦ ꯈꯟꯒꯅꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ
ꯅꯤꯡꯊꯦꯝꯅ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯗꯥꯊꯦꯝ, ꯀꯩ ꯂꯩꯔꯒꯦ ꯁꯨꯛ ꯊꯦꯡꯅꯀꯥꯟꯁꯤꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯕꯣ? ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯍꯧꯗ꯭ꯔꯤ, ꯍꯥꯏꯔꯝꯒꯦ ꯇꯧꯔꯛꯏꯅꯦ꯫ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯅꯨꯄꯥꯒ ꯃꯦꯁꯦꯁꯀ ꯊꯥꯅꯩꯔꯣ? ꯊꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤ ꯉꯥꯡꯂꯛꯀꯅꯣ꯫ ꯊꯥꯅꯧ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ꯫ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯣ, ꯐꯣꯟꯁꯦ ꯅꯅꯥꯛꯇ ꯊꯤꯜꯂꯛꯆꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯛꯑꯣꯅꯦ, ꯉꯥꯏꯔꯕꯅꯤ꯫ ꯉꯝꯃꯣꯏ ꯈꯜꯂꯤꯔꯣ? ꯉꯝꯅꯤ ꯈꯟꯕꯩꯅꯦ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯁꯦ꯫ ꯊꯝꯃꯣ ꯌꯥꯔꯦ꯫ ꯁꯥꯎꯔꯤꯔꯣ? ꯅꯣꯏꯅ ꯇꯨꯗꯧꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡꯗ ꯐꯠ ꯊꯥꯡꯗꯣꯛꯂꯒ ꯇꯞꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤ꯫ ꯏꯇꯨꯁꯤ ꯃꯥ ꯑꯣꯏꯒꯦ ꯈꯜꯂꯒ ꯃꯥꯅ ꯀꯩꯝꯇ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯅꯦꯕ꯫ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯐꯣꯟꯗꯨ ꯐꯠ ꯑꯃꯨꯛ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯒ ꯑꯩꯕꯨ ꯀꯩ ꯍꯥꯏꯈꯤꯒꯦ? ꯊꯦꯡꯉꯦ, ꯊꯝꯃꯣ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯉꯥꯡꯗ꯭ꯔꯣ? ꯂꯩꯃꯅ ꯀꯩꯀꯩꯅꯣ ꯄꯪꯈꯨꯝꯗ ꯈꯨꯝꯈꯤ꯫ ꯉꯥꯡꯗꯦ, ꯑꯗꯣ ꯆꯤꯡꯅꯕꯗꯤ ꯃꯥꯜꯂꯦ꯫ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯉꯥꯡꯉꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ, ꯑꯩꯈꯣꯏ ꯏꯃꯥ ꯊꯥꯔꯛꯑꯒ ꯃꯁꯝꯗꯣ ꯐꯣꯏꯗꯠꯍꯟꯒꯦ꯫ ꯂꯤꯟꯊꯣꯏ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯅꯨꯃꯤꯗꯥꯡꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯣꯛꯊꯣꯛꯂꯨꯏ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯇꯣꯟ ꯍꯣꯏ ꯇꯥꯈꯤꯅꯤ ꯈꯟꯗꯨꯅ ꯃꯆꯤꯟꯗꯨ ꯃꯦꯠꯁꯤꯟꯖꯩ꯫ ꯅꯤꯡꯊꯦꯝꯁꯨ ꯂꯤꯟꯊꯣꯏꯅ ꯅꯣꯛꯆꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟ ꯆꯥꯗꯅ ꯐꯔꯛꯄ ꯊꯥꯕꯜ ꯍꯥꯏꯗꯨꯗ ꯇꯥꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗꯗꯤ ꯂꯤꯟꯊꯣꯏꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯕꯤꯔꯦ꯫ ꯗꯥꯊꯦꯝ, ꯑꯩ ꯊꯝꯃꯒꯦ, ꯊꯦꯡꯉꯦꯕ꯫ ꯍꯣꯏ, ꯄꯣꯊꯥꯖꯔꯣ꯫ ꯒꯨꯗ ꯅꯥꯏꯠ ꯑꯉꯥꯡ ꯃꯆꯥ꯫ ꯍꯅꯨꯕ, ꯅꯪꯁꯨ ꯄꯣꯊꯥꯔꯣ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯇꯗ ꯀꯟꯅ ꯃꯨꯠ ꯅꯨꯡꯉꯥꯏꯈꯠꯂꯛꯏ꯫ 24 ꯑꯋꯥꯔꯁ ꯆꯨꯞꯄ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯄꯦꯟꯕ ꯀꯧꯕ ꯂꯩꯔꯔꯣꯏ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯈꯜ ꯈꯟꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯅꯤꯡꯊꯦꯝꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯅꯥꯀꯣꯡꯗ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯥꯔꯛꯂꯤ꯫ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯦꯅꯥꯒꯤ ꯇꯥꯟꯊꯥ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ, ꯂꯤꯟꯊꯣꯏ, ꯂꯤꯟꯊꯣꯏ, ꯏꯃꯥꯒꯤ ꯂꯤꯟꯊꯣꯏ, ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣꯁꯦ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕꯣ? ꯁꯦ, ꯍꯧꯒꯠꯂꯣ, ꯉꯁꯤꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯣꯏꯅꯤ꯫ ꯁꯦ, ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯅꯥꯛꯇ, ꯂꯤꯟꯊꯣꯏ, ꯏꯃꯥꯒꯤ ꯂꯤꯟꯊꯣꯏ꯫ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤ꯫ ꯂꯤꯟꯊꯣꯏꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯃꯤ ꯁꯥꯡꯈ꯭ꯔꯦ꯫ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯍꯤꯞꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟꯗꯩ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯨꯏ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯃꯆꯤꯟꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯟꯖꯩ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯪꯂꯥꯗꯥꯏ ꯃꯪꯂꯥ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯂꯥꯝꯂꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯑꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯊꯛꯄ ꯂꯣꯏꯕꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯤꯕꯗꯨ ꯁꯦꯝꯖꯤꯜꯂꯒ ꯑꯃꯨꯛ ꯇꯞꯅ ꯍꯤꯞꯊꯩ꯫ ꯑꯍꯤꯡ ꯑꯗꯨꯃ ꯂꯤꯟꯊꯣꯏ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ꯫ ꯃꯃꯤꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯅꯠꯇꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯉꯥꯛꯇ ꯎꯔꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯛ ꯅꯤꯛꯑꯝꯃꯤ꯫ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯇꯧꯒꯦ ꯈꯟꯕꯅꯤ, ꯗꯤꯁꯇꯔꯕ ꯇꯧꯕ ꯄꯥꯝꯗꯕꯗꯩ ꯅꯣꯡꯉꯥꯟꯕ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯔꯥꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯔꯥꯅꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯩ ꯃꯄꯥꯟꯗ ꯃꯤ ꯀꯧꯕ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯦ, ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯃꯌꯥꯝ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯂꯥꯛꯂꯤꯕ ꯃꯧ ꯅꯍꯥꯁꯤꯡꯗꯨ ꯃꯥꯡꯒꯣꯜꯗ ꯃꯊꯪ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯔꯛꯇ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯦ, ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯅꯤꯡꯊꯦꯝꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯏꯍꯦ, ꯃꯥꯗꯤ ꯁꯣꯔꯥꯠ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦꯅꯦ꯫
ꯑꯗꯨ ꯆꯪꯂꯝꯃꯒ ꯆꯨꯔꯥꯀꯣꯔꯣꯟ ꯑꯃꯁꯨ ꯆꯠꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯂꯩꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯝꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯑꯒ ꯑꯩ ꯇꯝꯂꯒꯦ ꯏꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕꯁꯦ ꯃꯧ ꯚꯣꯠ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯃꯧ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯅꯕ ꯃꯇꯦꯡ ꯑꯣꯏꯅꯕ ꯄꯩꯁꯥ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯍꯥꯏꯒꯦꯅ ꯂꯥꯛꯆꯕꯅꯤ ꯃꯥ ꯂꯩꯇ꯭ꯔꯁꯨ ꯅꯅꯦ ꯑꯩꯅ ꯍꯦꯛ ꯍꯥꯞꯇꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯕꯣꯠꯁꯤꯗꯤ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯤꯔꯒ ꯀꯥꯍꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯅꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝ ꯍꯟꯗꯛꯀꯤ ꯑꯦꯂꯦꯛꯁꯟꯁꯤꯗ ꯏꯀꯥꯗ ꯀꯥꯔꯕꯅꯤ ꯍꯥꯏꯗꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯡꯕꯒꯨꯝꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯨꯝꯅ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠꯄꯨ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ ꯃꯥꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ MLA ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯑꯗꯣꯏꯅꯣ ꯑꯗꯣ ꯅꯣꯏꯕꯨ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯅꯣꯏ ꯂꯥꯛꯄꯁꯦ ꯏꯅꯦꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯆꯥꯎꯊꯣꯛꯏꯗꯣ ꯃꯥꯅ ꯚꯣꯠ ꯂꯦꯞꯅꯤꯅ ꯇꯧꯔꯛꯏꯁꯦ ꯀꯔꯣꯝꯗꯩ ꯂꯥꯛꯏꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯔꯥꯖꯅꯤꯇꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯅꯤ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯅꯦ ꯅꯤꯡꯊꯦꯝꯒꯤꯗꯃꯛꯇꯗꯤ ꯅꯨꯄꯤ ꯋꯥꯠꯂꯣꯏꯗ ꯑꯦꯂꯦꯛꯁꯟꯁꯤꯗ ꯂꯣꯏꯈꯤꯁꯅꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯂꯥꯏꯟꯗ ꯂꯦꯞꯍꯜꯂꯒ ꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯍꯜꯂꯒ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯑꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯔꯥꯅꯤꯅ 10,000 ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯃꯌꯥꯝꯁꯨ ꯄꯩꯁꯥꯗꯨ ꯄꯨꯔꯒ ꯍꯔꯥꯎ ꯍꯟꯅꯈ꯭ꯔꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯂꯤꯟꯊꯣꯏꯒ ꯃꯃꯥꯟꯅꯕꯤ ꯄꯨꯔꯅꯤꯃꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯒ ꯅꯤꯡꯊꯦꯝꯒ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗꯩ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏꯗꯤ ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯖꯦꯂꯁ ꯀꯥꯔꯤꯕ ꯅꯤꯡꯊꯦꯝꯗꯤ ꯃꯥꯒꯤ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯂꯨꯔꯤꯕꯅ ꯀꯔꯤꯒꯤ ꯃꯔꯝ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯅ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤꯕ ꯀꯔꯤ ꯃꯔꯝꯒꯤꯕꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯃꯥꯅ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯁꯤ ꯃꯁꯥꯅ ꯐꯥꯎ ꯈꯪꯖꯕ ꯅꯠꯇꯦ ꯍꯪꯂꯤ ꯋꯥꯍꯪ ꯀꯌꯥ ꯃꯁꯥ ꯃꯊꯟꯇ ꯄꯥꯎꯈꯨꯝꯗꯤ ꯑꯝꯇ ꯐꯪꯗꯦ ꯐꯪꯁꯨ ꯐꯪꯉꯔꯣꯏ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯊꯃꯣꯏ ꯃꯍꯥꯛꯇꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯕ ꯃꯇꯝꯗꯨ ꯈꯛꯇꯪꯗ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯐꯥꯎꯔꯛꯂꯤꯕ ꯍꯦ ꯋꯥꯈꯜ ꯍꯦ ꯊꯃꯣꯏ ꯅꯪꯒꯤ ꯏꯍꯨꯜꯁꯤꯁꯨ ꯑꯉꯛꯄꯅꯤ ꯀꯧꯔꯤꯗꯔ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯣꯏꯔꯝꯕ ꯇꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯁꯨ ꯑꯣꯏꯒꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯂꯦꯡꯖꯨꯝꯗꯒ ꯈꯨꯄꯥꯛꯅ ꯍꯥꯏꯐꯦꯠ ꯊꯥꯈꯤꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯂꯤꯟꯊꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯅꯤ ꯂꯤꯟꯊꯣꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯅꯤꯡꯊꯦꯝꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ